ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯩꯖꯗꯅ ꯂꯤꯖꯕ ꯅꯠꯇꯦ, ꯄꯥꯝꯖꯗꯨꯅ ꯂꯤꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅ ꯋꯥꯔꯠꯁꯟ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯤꯡꯅ ꯑꯈꯨꯟꯕ ꯃꯅꯤ꯫ ꯉꯔꯥꯡ ꯅꯠꯇ꯭ꯔ ꯑꯩꯅ ꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯗꯨ, ꯏꯃꯥ, ꯕꯕꯥ, ꯏꯆꯟ ꯄꯨꯟꯅ꯫ ꯍꯌꯦꯡꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯋꯥꯈꯜ ꯏꯪꯅ ꯇꯨꯝꯈꯤꯕ, ꯑꯗꯨꯕꯨ ꯃꯩꯔꯤ ꯂꯤꯁꯤꯡ ꯊꯣꯛꯅ ꯅꯠꯇ꯭ꯔ ꯑꯩꯕꯨ ꯇꯥꯜꯂꯛꯈꯤꯕ꯫ ꯇꯨꯝꯂꯨꯕꯒꯤ ꯃꯤꯠ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯈꯤꯕ꯭ꯔꯥ? ꯂꯧꯍꯧꯕ ꯅꯠꯇ꯭ꯔꯅꯦ ꯃꯩꯔꯤ ꯅꯨꯡꯗꯒꯤ ꯌꯥꯎꯔꯝꯅꯤ ꯑꯩꯒꯤ ꯏꯃꯥ, ꯑꯩꯒꯤ ꯏꯄꯥ, ꯑꯩꯒꯤ ꯏꯆꯟ꯫ ꯑꯩꯅ ꯆꯠꯂꯤꯈꯤꯕ ꯅꯠꯇ꯭ꯔ ꯃꯤꯠꯆꯦꯠꯅꯦ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯃꯩꯔꯤ ꯅꯨꯡꯗ ꯌꯦꯡꯂꯝꯃꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥ, ꯑꯗꯨꯅ ꯎꯠ ꯑꯣꯏꯅ ꯂꯣꯠꯈꯠꯄ ꯉꯝꯈꯤꯕ꯭ꯔꯥ? ꯃꯥꯅꯤ, ꯏꯃꯥꯡꯗꯅꯤ ꯃꯥꯡꯒꯣꯜ ꯐꯩꯔꯥꯅ ꯍꯥꯏꯍꯠꯄ, ꯏꯃꯥꯡꯗ, ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯆꯠꯂꯤ ꯑꯩꯒꯤ ꯄꯟꯊꯨꯡꯅ ꯀꯥꯏꯗꯅꯣ ꯈꯪꯗ꯫ ꯏꯇꯨꯡꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥꯅ ꯁꯥ ꯇꯥꯟꯕꯒꯨꯝꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯅꯣꯡꯃꯩ ꯊꯥꯡꯒꯠꯅ ꯀꯥꯞꯂꯛꯏ꯫ ꯂꯩꯁꯦꯝꯕ ꯆꯠꯂꯤ, ꯃꯈꯣꯡ ꯑꯗꯨ ꯁꯦꯛ ꯁꯦꯛꯇꯅ, ꯃꯩꯔꯤꯅ ꯃꯨꯟꯅꯈ꯭ꯔꯕ ꯁꯥꯗꯣꯡ ꯑꯗꯨꯒꯤ ꯅꯥꯏꯅ꯫ ꯂꯝꯕꯤꯗ ꯇꯥꯅ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏ ꯅꯥꯏꯒꯤ ꯆꯩꯅꯥꯔ? ꯇꯨꯝꯍꯧꯔꯦ ꯑꯩꯒꯤ ꯌꯨꯝ, ꯑꯩꯒꯤ ꯈꯨꯜ, ꯑꯩꯒꯤ ꯏꯪꯈꯣꯜ ꯇꯥꯡꯒꯣꯏ ꯇꯥꯅ꯫ ꯃꯤꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯅꯔꯛꯇ꯭ꯔꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯇꯥꯟꯊꯥ ꯅꯥꯏꯕ ꯈꯣꯡꯆꯠ, ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯃꯟꯃꯂꯣꯏ ꯍꯥꯏꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯉꯩꯒꯤ ꯑꯛꯕꯔꯒꯤ ꯏ ꯇꯩꯔꯒ ꯊꯥꯡꯁꯥꯡ, ꯑꯩꯒꯤ ꯏꯔꯩꯆꯥ, ꯑꯩꯒꯤ ꯏꯐꯨꯔꯨꯞ, ꯑꯩꯒꯤ ꯖꯥꯇꯤ, ꯑꯩꯒꯤ ꯏ ꯅꯣꯛꯅꯤꯡꯕ ꯄꯣꯛꯂꯝꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯣꯛꯅ ꯍꯥꯏꯕ꯭ꯔꯥ? ꯀꯤꯔꯝꯒꯅꯤ ꯁꯟꯅ ꯍꯧꯕ ꯏꯍꯧ ꯁꯖꯤꯛ ꯊꯔꯥ ꯊꯝꯕꯗꯣ꯫ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯇꯨꯃꯤꯟ, ꯂꯩꯁꯦꯝꯕ ꯆꯩꯉꯥꯛ ꯑꯣꯏꯅ ꯆꯩꯁꯨ ꯑꯃ ꯄꯥꯏꯕ ꯃꯥꯜꯂꯤ꯫ ꯃꯁꯥ ꯑꯗꯨꯗ ꯏꯜꯂꯤ ꯍꯥꯎꯐꯤ ꯑꯃ, ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯉꯩꯒꯤ ꯆꯤꯡꯒꯤ ꯏꯆꯜ ꯅꯨꯡꯁꯤꯕꯤ, ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯅ ꯁꯝꯕꯨ ꯄꯨꯅ ꯀꯧꯔꯛꯈꯤꯕꯗꯣ꯫ ꯏꯄꯨꯡ, ꯏꯄꯨꯡ! ꯑꯦ ꯆꯨꯑꯦ, ꯅꯪ ꯑꯣꯏꯔꯦ? ꯏꯄꯨꯡ, ꯉꯁꯤ ꯈꯨꯜ ꯌꯧꯒꯗ꯭ꯔꯥ? ꯌꯧꯗꯣꯏꯅꯦ꯫ ꯅꯪꯕꯨ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯀꯦꯔꯥ? ꯑꯗꯨꯒꯤꯁꯨ ꯑꯗꯨꯒꯅꯦ, ꯏꯄꯨꯡꯒꯤ ꯅꯆꯟꯅ ꯈ꯭ꯋꯥꯡꯇ ꯁꯥꯞꯄ ꯍꯥꯎꯐꯤ ꯑꯃ ꯑꯩꯅ ꯄꯤꯕꯁꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯌꯣꯅꯦ, ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜꯅꯦ ꯈꯜꯂꯣ꯫ ꯑꯦ, ꯅꯪꯅ ꯋꯥꯅ ꯁꯥꯔꯒ ꯅꯪꯅ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯊꯝꯖꯧꯗ꯫ ꯂꯧꯕꯤꯌꯣꯅꯦ, ꯑꯩꯅ ꯋꯥ ꯄꯨꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯑꯗꯣ ꯏꯄꯨꯡ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯥ? ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯜꯒꯤ ꯄꯥꯈꯪ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯑꯄꯥꯅ ꯍꯥꯏꯕꯗꯣ, ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯄꯨꯡꯒꯤ ꯈꯨꯜꯗ ꯂꯥꯛꯀꯦ, ꯅꯆꯟꯕꯨ ꯆꯥꯛꯀꯧꯕꯤꯌꯨꯀꯣ꯫ ꯀꯧꯗ꯭ꯔꯗꯤ? ꯀꯩꯒꯤ ꯀꯧꯗꯅꯤ? ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯏꯆꯟꯈꯣꯏ ꯈꯨꯜꯒꯤ ꯒꯥꯔꯤ ꯂꯥꯛꯄ ꯃꯥꯜꯂꯦ, ꯂꯩꯍꯧꯔꯣꯀꯣ ꯏꯆꯟ꯫ ꯍꯣꯏ ꯏꯄꯨꯡ, ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦꯀꯣ꯫ ꯍꯣꯏ ꯁꯣꯛꯂꯨꯔꯣ꯫ ꯍꯣꯏ ꯏꯄꯨꯡ꯫ ꯑꯁꯨꯝꯅ ꯈꯣꯏ ꯈꯨꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯤꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯠ ꯑꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯏꯕꯨꯡ ꯏꯆꯟ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯥꯎꯁꯦ ꯇꯥꯔꯝꯒꯗ꯭ꯔꯅꯦ? ꯏꯆꯟ ꯆꯨꯏꯗꯣ, ꯏꯆꯟꯗꯣ ꯆꯥꯛꯀꯧꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯏꯌꯨꯝ ꯄꯨꯝꯕ ꯃꯩ ꯆꯥꯛꯍꯧꯔꯦ꯫ ꯑꯋꯥꯅ ꯀꯥꯇꯦ ꯃꯩꯇꯩꯗ ꯂꯥꯟꯗꯥꯉꯩ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯀꯪꯂꯥ ꯃꯥꯡꯗ ꯀꯕꯣ ꯆꯤꯡꯆꯦꯞ ꯈꯨꯜꯗꯣ ꯇꯨꯝꯍꯧꯔꯦ ꯍꯥꯏꯔꯨꯕꯗ ꯀꯅꯥꯗ ꯏꯀꯟ ꯊꯣꯛꯅ ꯁꯥꯎꯕꯤꯅꯤ? ꯁꯥꯎꯕꯤꯅꯕ ꯂꯩꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯈꯥꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤꯉꯩ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ ꯑꯃꯅ ꯅꯥꯀꯟꯗ ꯈꯥꯝꯂꯛꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏ ꯌꯧꯗꯣꯏꯅꯣ? ꯃꯥꯃꯥ, ꯑꯩꯁꯦ ꯍꯥꯏꯐꯝ ꯑꯃ ꯈꯪꯖꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯤꯄꯥ ꯑꯗꯨ ꯐꯤꯕꯝ ꯑꯃ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯏꯕꯨꯡꯉꯣ, ꯀꯔꯝ ꯇꯧꯅꯤ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗꯤ? ꯍꯥꯏ, ꯅꯪ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯐꯥꯎꯕꯗꯤ ꯆꯠꯃꯤꯟꯅꯁꯤ꯫ ꯅꯪ ꯅꯁꯥꯗꯣ ꯐꯤꯕꯝ ꯑꯃ ꯌꯥꯝ ꯆꯥꯗ꯭ꯔꯦ, ꯂꯥꯎ ꯀꯥꯈꯠꯂꯛꯎ꯫ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯒ ꯂꯩꯁꯦꯝꯕ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯇꯧꯔꯒ ꯃꯥꯒꯤ ꯑꯁꯣꯛꯄ ꯍꯤꯗꯥꯛ ꯍꯥꯞꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯌꯨꯝꯗꯁꯨ ꯄꯥꯎ ꯍꯥꯏꯗꯨꯅ ꯆꯥꯛ ꯄꯨꯈꯠꯂꯛꯇꯨꯅ ꯂꯩꯁꯦꯝꯕꯕꯨ ꯆꯥꯛ ꯄꯤꯖꯩ꯫ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯌꯦꯡꯅ, ꯏꯕꯨꯡꯉꯣ, ꯌꯦꯡꯉꯣ, ꯍꯣꯏ, ꯏꯀꯥꯏꯔꯨꯅꯨ, ꯑꯩꯁꯨ ꯅꯄꯥꯒꯨꯝꯕꯅꯤ, ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯁꯦꯜꯅꯤ, ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯈꯣꯏ ꯈꯨꯜꯗꯤ ꯀꯔꯝ ꯇꯧꯍꯧꯔꯦ? ꯏꯄꯥ ꯍꯦꯛꯇ ꯀꯧꯔꯒꯦ꯫ ꯍꯣꯏꯅꯦ, ꯀꯧꯅꯦ, ꯏꯄꯥꯗꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯅꯤ꯫
ꯍꯣꯏ ꯕꯥ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯣ ꯃꯦꯟꯃꯥꯔꯒꯤ ꯍꯦꯛ ꯊꯪꯉꯤ ꯈꯨꯜꯗꯣ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯕꯈꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯩ ꯊꯥꯔꯛꯄꯅꯤ ꯑꯩꯈꯣꯏꯁꯨ ꯇꯨꯅ ꯍꯤꯞꯅ ꯍꯧꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯍꯥꯟꯕꯗ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯁꯥ ꯐꯪꯂꯛꯄꯅ ꯄ꯭ꯔꯞ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯅꯤ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯁꯨ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯩꯅ ꯍꯦꯛ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯍꯦꯛ ꯊꯥꯗꯔꯛꯄꯒ ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯏ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯃꯤ ꯏꯕꯨꯡꯉꯣ ꯌꯥꯔꯦꯁꯦ ꯇꯣꯛꯂꯣ ꯏꯄꯥꯁꯨ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯅꯤ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄ ꯔꯦꯗꯤꯑꯣꯗ ꯇꯤꯚꯤꯗ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯀꯥꯎꯈꯤꯅꯤ ꯑꯁꯤꯕ ꯑꯁꯣꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯃꯥꯡꯖꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ ꯍꯥꯏ ꯇꯧꯔꯤꯕꯗꯨ ꯁꯤꯐꯥꯏꯁꯤꯡꯅ ꯐꯥꯔꯒ ꯐꯨꯕꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯨꯗꯛꯇꯨꯗ ꯃꯦꯗꯤꯌꯥ ꯀꯣꯚꯔꯦꯖ ꯑꯃ ꯂꯥꯛꯏ ꯉꯥꯡꯕꯗꯨ ꯇꯥꯏ ꯃꯄꯥꯗꯨꯅ ꯃꯌꯥꯝ ꯑꯩ ꯁꯣꯛꯂꯤꯕ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯇꯥꯛꯇꯅ ꯏꯆꯥꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯇꯥꯍꯟꯕꯁꯦ ꯑꯁꯤꯃꯗꯤ ꯄꯦꯟꯗꯦ ꯇꯁꯦꯡꯅ ꯁꯔꯀꯥꯔ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯤꯕ ꯉꯥꯡꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯔꯝꯒꯗ꯭ꯔꯅꯤ ꯇꯥꯔꯝꯂꯣꯏꯗ ꯂꯥꯛꯈꯤꯗꯦ ꯀꯅꯥ ꯑꯃ CSO ꯏꯃꯥ ꯏꯕꯦꯟ ꯈꯔ ꯂꯥꯛꯈꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯃꯅꯤꯄꯨꯔꯗ ꯅꯤꯟꯈꯤꯕꯗꯨ ꯑꯩꯁꯨ ꯇꯥꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒꯤ ꯃꯈꯣꯜꯗꯨ ꯂꯝꯕꯤꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯀꯌꯥꯅꯤ ꯙꯔꯅꯥ ꯐꯝꯍꯧꯕꯗꯨ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜ ꯊꯣꯛꯂꯝꯗꯥꯏꯗꯣ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯃꯊꯥ ꯌꯥꯝꯅ ꯁꯥꯍꯧꯏ ꯑꯩꯕꯨ ꯄꯨꯈꯠꯄꯤꯔꯛꯄ ꯑꯍꯜ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯕꯗꯨ ꯇꯥꯏ ꯏꯕꯨꯡꯉꯣ ꯅꯆꯥ ꯅꯤꯄꯥꯁꯤꯗꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯦ ꯃꯥꯃꯥ ꯑꯩ ꯃꯊꯥ ꯊꯤꯅ ꯁꯥꯔꯦ ꯗꯣꯛꯇꯔꯅꯕꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯦ ꯏꯆꯥ ꯅꯤꯄꯥꯁꯦ ꯃꯃꯥꯗꯨꯁꯨ ꯑꯅꯥꯕ ꯍꯧꯔꯛꯇꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯁꯦꯜ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯏꯆꯥꯒꯤꯁꯨ ꯍꯤꯗꯥꯛꯀꯤ ꯁꯦꯜꯁꯨ ꯁꯤꯡꯗ꯭ꯔꯦ ꯇꯧꯔꯤꯕ ꯅꯍꯥꯟ ꯀꯅꯥꯅꯣ ꯂꯥꯛꯂꯝꯕꯗꯥꯏꯅꯦ ꯂꯥꯛꯂꯝꯃꯤ ꯇꯥꯗ ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯧꯅꯥ ꯍꯥꯞꯂꯝꯃꯤ ꯚꯤꯗꯤꯑꯣꯒ ꯂꯧꯈ꯭ꯔꯤꯅꯤ ꯀꯔꯤ ꯃꯣꯏ ꯆꯦꯅꯦꯜꯗ ꯊꯥꯒꯠꯅꯕ ꯍꯥꯏꯗꯅ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ ꯂꯣꯛꯇꯥꯛ ꯃꯌꯥꯏꯗ ꯆꯤꯅꯤ ꯆꯐꯨ ꯑꯃ ꯍꯥꯞꯂꯕꯁꯨ ꯊꯨꯝ ꯃꯨꯗ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔ ꯇꯥꯗ ꯍꯣꯁꯄꯤꯇꯥꯜꯅꯤ ꯇꯧꯔꯤꯁꯤ ꯒ꯭ꯔꯣꯞ ꯐꯥꯎ ꯍꯦꯛ ꯑꯩꯈꯣꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯦ ꯌꯥꯝ ꯂꯥꯏꯔꯔꯕ ꯃꯥꯜꯂꯤ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯁꯦ ꯃꯥꯃꯅꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯅꯤ ꯃꯥꯃꯁꯨ ꯉꯁꯤꯗꯤ ꯍꯜꯂꯅꯤ ꯅꯪ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯃꯥꯃꯗ ꯍꯦꯛꯇ ꯄꯥꯎ ꯐꯥꯎꯔꯛꯎ ꯃꯥꯃꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯇꯧꯒꯦ ꯍꯣꯏ ꯃꯥꯃ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯃꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯂꯩꯁꯦꯝꯕꯕꯨ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯍꯜꯂꯁꯤꯗꯅ ꯍꯣꯏ ꯃꯥꯃ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯅꯆꯟꯒ ꯅꯃꯥꯒꯅꯅꯦ ꯅꯪ ꯋꯥꯅ ꯉꯥꯏꯔꯝꯃꯅꯤ ꯀꯔꯤꯝ ꯏꯀꯥꯏꯔꯨꯅꯨꯀꯣ ꯅꯪ ꯅꯁꯥꯒꯗꯣ ꯐꯔꯒ ꯅꯪꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯑꯃ ꯅꯪꯒꯤ ꯃꯥꯃꯅ ꯊꯤꯕꯤꯅꯤꯗ ꯍꯣꯏ ꯃꯥꯃ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯍꯜ ꯑꯗꯨꯒ ꯇꯧꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯍꯜ ꯑꯗꯨꯅ ꯀꯧꯕꯗ ꯇꯥꯏ ꯏꯕꯦꯝꯃ ꯁꯤꯟꯊꯥ ꯅꯪ ꯇꯥꯃꯣ ꯂꯥꯛꯑꯦꯅꯦꯍꯦ ꯊꯣꯔꯛꯎꯅꯦ ꯕꯥꯕꯥ ꯊꯣꯔꯦ ꯁꯦ ꯃꯩꯒ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯩꯅ ꯆꯤꯡꯕ ꯑꯣꯛꯊꯣꯛꯑꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯩꯁꯦꯝꯕꯒꯤ ꯀꯥꯒ ꯄꯤꯗꯅ ꯄꯣꯊꯥꯍꯜꯂꯤ ꯑꯍꯜ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯕꯦꯝꯃ ꯆꯠꯂꯣ ꯆꯥꯛꯀ ꯉꯟꯅ ꯊꯣꯡꯉꯨ ꯄꯥꯕ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯀꯩꯊꯦꯜꯗꯒꯤ ꯅꯕꯨꯡꯒꯤ ꯃꯁꯥꯁꯦ ꯈꯔ ꯊꯨꯅ ꯀꯟꯈꯠꯍꯟꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯄꯥꯕ ꯁꯤꯟꯊꯥ ꯂꯩꯁꯦꯝꯕꯗ ꯌꯦꯡꯗꯨꯅ ꯏꯕꯣ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯦ ꯍꯥꯏꯌꯨ ꯅꯆꯟ ꯊꯣꯡꯂꯛꯀꯦ ꯌꯥꯔꯦ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨꯗ ꯏꯀꯥꯏꯔꯤꯔꯣ ꯏꯆꯟꯗꯤ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯏꯕꯨꯡꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒ ꯏꯆꯟꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯏ ꯁꯤꯟꯊꯥꯁꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯪꯈ꯭ꯔꯦ ꯑꯍꯜ ꯑꯗꯨꯁꯨ ꯀꯩꯊꯦꯜꯗ ꯊꯣꯔꯛꯏ
ꯂꯩꯁꯦꯝꯕꯁꯨ ꯄꯣꯊꯥꯍꯧꯔꯦ ꯐꯃꯨꯡꯗ ꯏꯔꯦꯟꯖꯅ꯫ ꯁꯤꯟꯊꯥꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯐꯃꯨꯡꯗ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗ꯭ꯔꯦ꯫ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯁꯦꯝꯕꯕꯨ ꯌꯦꯡꯕ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯂꯩꯁꯦꯝꯕꯁꯨ ꯃꯥꯒꯤ ꯈꯨꯜꯗꯨ ꯃꯁꯥꯒ ꯐꯔꯒ ꯆꯠꯂꯨꯏ꯫ ꯃꯃꯥꯡꯊꯛꯇ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯡꯒꯣꯏ ꯇꯥꯅ ꯇꯨꯝꯂꯦꯀꯣ꯫ ꯃꯄꯥ, ꯃꯇꯣꯟ, ꯃꯆꯟ, ꯏꯆꯦ ꯄꯨꯝꯕꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯔꯒ ꯃꯣꯃꯣ ꯅꯣꯛꯂꯝꯒꯗ꯭ꯔꯥ? ꯐꯥꯎꯈꯤꯕꯅꯤ ꯊꯃꯣꯏꯗꯗꯤ ꯏꯊꯤꯜ ꯑꯃ, ꯃꯈꯣꯏꯒꯤ ꯋꯥꯍꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯝꯕꯒꯨꯝ꯫ ꯂꯩꯁꯦꯝꯕ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯤꯟꯊꯥꯒꯤ ꯃꯃꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯤꯟꯊꯥꯒꯤ ꯃꯄꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯈꯤ꯫ ꯂꯩꯁꯦꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯔꯛꯄ ꯍꯧꯈꯤ꯫ ꯁꯤꯟꯊꯥꯕꯨ ꯃꯆꯜ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯩ꯫ ꯃꯥꯒꯤ ꯃꯆꯜ ꯂꯩꯁꯦꯝꯕꯤ ꯑꯗꯨꯃꯛꯅꯤ ꯈꯟꯅ꯫ ꯁꯤꯟꯊꯥꯁꯨ ꯂꯩꯁꯦꯝꯕꯕꯨ ꯃꯕꯨꯡꯃꯛꯅꯤ ꯈꯜꯂꯤ꯫ ꯂꯩꯀꯥꯏꯅ ꯃꯤ ꯋꯥ ꯑꯃꯗꯤ ꯑꯗꯨꯝ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥ ꯑꯃꯗꯤ ꯂꯩꯁꯦꯝꯕ ꯃꯤꯅ ꯉꯥꯡꯅꯕ ꯇꯥꯔꯨꯗꯦ꯫ ꯃꯕꯨꯡ ꯃꯆꯜꯒꯤ ꯁꯦꯡꯂꯕ ꯃꯔꯤꯗꯣ ꯉꯥꯛꯅ ꯆꯠꯈꯤ꯫ ꯃꯇꯝꯒꯤ ꯏꯆꯦꯜ ꯅꯪ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯉꯝꯗꯦ꯫ ꯂꯩꯁꯦꯝꯕꯁꯨ ꯅꯨꯄꯤ ꯊꯤꯔꯦ, ꯃꯆꯥ ꯑꯃ ꯂꯩꯔꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯇꯝ ꯆꯥꯔꯛꯇꯨꯅ ꯂꯩꯁꯦꯝꯕꯅ ꯀꯩꯅꯥꯗꯥꯟ ꯄꯤꯕꯤꯔꯦ ꯃꯕꯨꯡ ꯁꯛꯅ꯫ ꯂꯩꯁꯦꯝꯕꯅ ꯂꯨꯍꯣꯡꯕꯒꯤ ꯊꯤꯟꯗꯣꯛꯂꯝꯗꯥꯏꯗ ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯍꯥꯏ, ꯏꯕꯨꯡ ꯏꯕꯦꯝꯃ, ꯏꯆꯜꯗꯤ ꯅꯕꯨꯡꯒꯤ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯆꯜ ꯂꯩꯁꯦꯝꯕꯤꯗꯨꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯕꯨꯡꯒꯤ ꯑꯃꯛꯄ ꯑꯝꯇ ꯌꯥꯎꯗꯅ ꯅꯕꯨꯡꯅ ꯅꯥꯟꯊꯔꯤꯕ ꯈꯨꯠ ꯑꯁꯤꯅ ꯏꯆꯜꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯄ ꯑꯣꯏꯔꯣꯀꯣ꯫ ꯀꯨꯝꯒꯤ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯀꯧꯕ ꯂꯥꯛꯎꯀꯣ꯫ ꯅꯕꯨꯡ ꯑꯩꯗꯤ ꯄꯥꯕꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯏꯆꯟ, ꯅꯪ ꯅꯀꯣꯛꯐꯥꯎ ꯆꯤꯛꯀꯅꯨ꯫ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯜ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯏꯕꯨꯡ ꯏꯕꯦꯝꯃ꯫ ꯏꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯨꯡꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯒꯤ ꯃꯄꯣꯛ ꯄꯨꯟꯁꯤ ꯊꯦꯡꯈꯥꯡ ꯀꯌꯥ ꯊꯣꯛꯅ ꯃꯤꯡꯊꯣꯜ ꯍꯣꯡꯉꯤ꯫ ꯅꯤꯡꯉꯣꯜꯂꯣꯏꯕꯤꯒꯤ ꯃꯄꯣꯛ ꯄꯨꯟꯁꯤ ꯊꯦꯡꯈꯥꯡ ꯀꯌꯥ ꯊꯣꯛꯅ ꯃꯤꯡꯊꯣꯜ ꯍꯣꯡꯉꯤ꯫ ꯉꯁꯤꯗꯤ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯗꯨꯅ ꯆꯠꯈ꯭ꯔꯦꯀꯣ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯨꯅ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯣꯠꯅꯕ, ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯥꯒꯨꯝꯅ ꯁꯤꯟꯊꯥꯒꯤ ꯃꯄꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯕ ꯑꯁꯤ ꯎꯕꯗ ꯁꯤꯟꯊꯥꯒꯤ ꯃꯄꯥꯗꯨ ꯃꯊꯃꯣꯏꯗ ꯑꯄꯦꯟꯕ ꯄꯣꯛꯂꯦ꯫ ꯂꯩꯁꯦꯝꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ ꯇꯁꯦꯡꯅ꯫ ꯏꯆꯥ ꯂꯥꯛꯄꯅ ꯏꯄꯥ ꯉꯁꯤ ꯏꯪꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯂꯩꯕ ꯐꯪꯂꯤꯅꯤ꯫ ꯏꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯅꯃꯥꯒ ꯑꯩꯒꯅ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯏꯆꯥꯅꯨꯄꯥ ꯑꯃꯠꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯣ ꯏꯁꯣꯔꯅ ꯄꯤꯕꯤꯗꯦ ꯍꯥꯏꯅ ꯊꯃꯣꯏꯗ ꯑꯋꯥꯕ ꯂꯩꯔꯝꯕꯗꯣ ꯉꯁꯤꯗꯤ ꯏꯄꯥ ꯄꯦꯜꯂꯦ ꯏꯆꯥꯒꯤ ꯅꯇꯧꯗ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯄꯥꯕ, ꯅꯆꯥꯕꯨ ꯄꯥꯕꯅ ꯄꯟꯊꯨꯡ ꯈꯪꯗ ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯔꯨꯗ꯭ꯔꯕ ꯅꯆꯥ ꯑꯩꯕꯨ ꯄꯥꯕꯅ ꯆꯪꯖꯐꯝ ꯄꯤꯕꯤꯕꯁꯦ ꯅꯆꯥꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯄꯥꯕ꯫ ꯏꯆꯥ ꯏꯕꯨꯡꯉꯣ, ꯏꯆꯥꯗꯤ ꯃꯅꯤꯅꯤ ꯃꯅꯤ꯫ ꯀꯗꯥꯏ, ꯏꯁꯨꯗꯨ ꯄꯨꯔꯛꯎ, ꯏꯄꯥꯒ ꯁꯥꯟꯅꯒꯦ꯫ ꯅꯪꯁꯨ ꯅꯥꯀꯟꯗ ꯐꯝꯃꯨ꯫ ꯍꯣꯏ ꯄꯥꯕ꯫ ꯍꯥꯏ, ꯇꯥꯔꯤꯕ꯭ꯔꯥ? ꯄꯣꯏꯔꯩꯗꯨ ꯄꯨꯊꯣꯔꯛꯎ, ꯄꯥꯕꯒ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯅꯦ꯫ ꯄꯣꯏꯔꯩꯕꯨ ꯃꯃꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯨꯒꯤ ꯃꯇꯝꯕꯥꯛꯇ ꯍꯔꯥꯎꯅ ꯁꯥꯟꯅꯩ꯫ ꯂꯩꯁꯦꯝꯕꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ꯫ ꯃꯧ ꯑꯗꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯄꯨꯟꯅ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕꯇꯅ ꯊꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯗꯨꯅ ꯏꯪꯅ ꯄꯥꯟꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯏꯈꯨꯠ ꯂꯥꯟꯊꯣꯛꯂꯒ ꯃꯤꯈꯨꯠ ꯂꯥꯟꯊꯣꯛꯑꯦꯁꯦ ꯈꯛ ꯀꯥꯎꯔꯣꯏꯗꯧꯕꯅꯤ꯫